Khuman Lampak Youth Hostel da hangba relief camp da changjapam loriba inmate sing Sawumbungda nauna saba prefabricated shelter home da hongjilagan haina thamlakiba wafam asi yabang ngamloi haina relief camp asida leiriba El Basanta koba inmate amana phongdoragli Hiramasigi matang ngasi pawmising unaba amada wafam asi phongdokladuna ikaudagi Basanta na hai relief camp asida leiriba mahiru sing asi anapada leiriba school singda admission tawduna mahitam libani Chahi loirakuna school ki final exam tawrakadaba tanja sida Sawumbungda nauna saba shelter home da hongjalu hairiba asi yaba ngamloi camp asida leiriba angang singi tunggi punsi mangdana bahaiduna manak nakpada leiba school singda admission tawduna mahi masing tambagi thabak akan mamuongda chatharibani Hauzik maksu angang tarani thoina Jawahar Navodaya Vidyalaya de admission tawna bagidama coaching na chingba kaya mafam asida chatli Angang singi punchi mangdana na bahona ringai cherak asida Sawumbungda nauna hangba shelter home da hongjilagani haibagi wafam tabaga loinana madugi list fawba thokle haina tai madang asida Manipur gi governor amasung lenga ki mafamda hainingbadi chahi amada school ahumrak hongba haibasi mairi singi punchi mangnana bathongni Hauzik asi October thakai chalakpa loinana chahi gi final exam su kuiraktraba matamni maramaduna relief camp asida leiriba mairi singi yenglaga lenga ki thorang asi Tabakta onthok piganu karigumba tabak mafam asidagi chattaba yade hairagana makoi gi maramdamda oina leizage sridabasu isa gi lamdamda oina sijarage lengangna makoi gi damakta pifam thokpa compensation sing adusu pithok piro haina basanta na makata na phongdokhi ekhoi gi chaba thakpa kaimta leiba leitaba hawba hawtabududi karju khaludre aduga sarkarna karigino asuwana ekhoi la matung danga si phawda ekhoi da sima tawbigini sima tawhiba leiraba nauna mu school tawna bo hangida yengu october yosanga november december da loira da nyangangi annual exam sitang loira ga orsu ekhoi da tawradi kharju phaba aduga angangi punsi se loi mangba yabagi mong da huji ekhoi ship tawta di yamna ekhoi gi awaba ma oirani sarkarna karigumba ekhoi sida leiba mafam je leiba yaroina tanthokpa taragadi phare tanthok biro ekhoi gi hanagi yum ekhoi gi hanagi khundu da ekhoi leijaruge sarkarna karimta tawbidraga su yare ekhoi gi pifam thokpa compensation du pibiro ekhoi ten khanbra kari tawbra siraju mafam da sirage aduga lan thengna jaruge sine ekhoi na hajaning si aduna akhoi sarkar da choi nonglupta hajari yaragadi ekhoi sida sum lehenbiu ekhoi mafam jagi hongan biganu mafam jagi hongma matamda ekhoi angang khai loina mangani sik tang khai sum tension jagi